MSPTCL ꯂꯤꯂꯣꯡ ꯊꯧꯕꯥꯜ ꯑꯃꯗꯤ ꯋꯥꯡꯖꯤꯡꯒꯤ ꯁꯕ-ꯗꯤꯚꯤꯖꯟꯒꯤ ꯃꯈꯥꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯟꯖꯨꯃꯔ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ ꯃꯔꯝꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102 ꯑꯁꯤꯗ ꯂꯤꯂꯣꯡ ꯊꯣꯡꯗꯒꯤ ꯋꯥꯡꯖꯤꯡ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯡꯗꯣꯛꯅꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯠ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯇꯥꯡ 15 ꯊꯥ 7 ꯁꯣꯛ 2024 ꯏꯪ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇꯒꯤ ꯍꯧꯖꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯩ ꯃꯨꯠꯀꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤꯕ ꯗꯦꯄꯨꯇꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ MSPTCL ꯊꯧꯕꯥꯜ ꯗꯤꯚꯤꯖꯟ꯫ ꯀꯨꯀꯤ ꯏꯟ.ꯄꯤ. ꯃꯅꯤꯄꯨꯔꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19ꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯒꯥꯔꯤꯁꯤꯡꯗ ꯇꯇꯥꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 4 ꯁꯣꯛꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:16 ꯂꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝꯗ ꯇꯇꯥ ꯇ꯭ꯔꯛ ꯑꯃꯅ ꯈꯪꯍꯧꯗꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯊꯧꯗꯣꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯑꯉꯥꯡ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯊꯧꯗꯣꯛꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 4 ꯁꯣꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯠꯅ ꯎꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇꯇꯥ ꯑꯗꯨꯅ ꯚꯦꯟ ꯑꯃꯒꯤ ꯃꯅꯤꯡꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯚꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁ꯭ꯌꯥꯝꯁꯨꯟꯗꯔ, ꯁꯅꯥꯕꯝ ꯏꯕꯣꯆꯧꯕ, ꯏꯕꯣꯝꯆꯥ ꯁꯥꯏꯈꯣꯝ, ꯂꯛꯁꯃꯤꯃꯥꯏ ꯀꯧꯕꯤ ꯄꯨꯟꯅ ꯃꯤꯑꯣꯏ 4 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄꯁꯤꯡꯒꯤ ꯐꯤꯚꯝ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38 ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯗꯨꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯧꯁꯦꯝ ꯁꯕ-ꯗꯤꯚꯤꯖꯟꯒꯤ ꯑꯄꯨꯟꯕ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯁꯕ-ꯗꯤꯚꯤꯖꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38 ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯗꯨꯅ ꯃꯇꯝ ꯀꯛꯇꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯃꯦ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ, ꯇꯧꯁꯦꯝ ꯑꯦꯁꯤꯌꯔ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯆꯨꯝꯔꯥꯝ ꯁꯦꯒꯃꯦꯟꯠ ꯚꯣꯏꯁ ꯑꯃꯗꯤ ꯇꯧꯁꯦꯝ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯇ ꯂꯩꯔꯤꯕ ꯁꯕ-ꯗꯤꯚꯤꯖꯟ ꯑꯁꯤꯒꯤ SDO ꯑꯣꯐꯤꯁ ꯑꯁꯤ ꯇꯧꯁꯦꯝ ꯁꯕ-ꯗꯤꯚꯤꯖꯟ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯇ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯑꯗꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯗꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯈꯤꯕꯅꯤ꯫